Fox amadi Arambay punna chatminaduna thaudang lawminaba haina yanakre. Tha asigi chaisat tareta thogan ingdaba thaudok amaga mari lainana Federation of Civil Society Organization Fox Manipur amade Arambay Tengol anigi marakta wakal tanadaba lairamba adu ngasi nungthil pung 5 rom taba matamda Fox amadi Arambay Tengol gi mihutsing punna phaminaduna wakal taminakre. Fox ki Information and Public Relations Secretary Neris Mangang amade Arambay Tengol gi Mobile Unit General Headquarter gi o Samananda mitay na punna khuyek piduna thadorokpa cherol amana hai matung tarakbada laibak asigi thabak thauram khudingmakta Fox amadi Arambay Tengol ani na khusamnaduna punna chatminaduna thaudang lawmina bahaina yanaki hai ire. Kuki lupsing gi mihutsing na Home Ministry gi official singa unakre. Kuki furup ki tongan ba lupsing gi mihut mapan na Ministry of Home Affairs ki kangbu amaga ngarang unaduna Free Movement Regime FMR lauthoktanaba taksinbaga loinana Ferzol amasung Churachandpur da electric laktabagi wafam sing khangankhre. Agency gi pauna hai Ministry of Home Affairs ki North East ki advisor oiriba AK Misra amade Intelligence Bureau ki officer singa pung ahumlom unaduna wari sanakhe. Wari sanabadu kuki mihut sing aduna pukhat ki wafam sing higher authority da khangal lagani haina official sing aduna khangankhe. Unabadu da saruk yakiba kuki gi mihut amana separate administration pinabagi matangda kanna taksankhe. Masigi demand asi India lengakta makhata na taksin khigani haire. Nakal amaromda kuki gi mihut sing aduna Union Home Minister Amit Shah ga unabagi damak appointment nikhrabasu haujik phawbagi oinadi unabagi ayaba piraktre. Panba yabade Chief Minister N Biren na tha asigi ahumda Amit Shah ga unaduna lamdam asida tangdu laitaba purangnaba amade state asigi security gi matangda kumna wari sanaba laikhrabane.